Ngasi International Women's Day nuit asida ena Central Committee gi magai tagi haijaning badi akoi gi nupi sing da thoi ba crime sing sigi mathakta akoi hena kari karam tauraga phagada ba hai ba awareness ma'am kaya pangthokpa adugi sumathakta nupi singna mayam nama panda thokpa matamda masa masa gi safety oi ba pot pepper spray gumba kari gumba sijinaraga puraga masaga carry tauraga chatpa ngasi 2026 ki International World Women Day numit asida akhoi gi Meeteis nupi sing tana malem da leiba khoi nupi jati khuding mak ki khwai dagi mamal leiba khwai dagi athoi ba numini maram maduna ngasi gi akhoi na ngasi International Women Day object ta uda ngasi gi mifam asida tinbiri ba mayam sidigi mafam da ina ngolna matang ningsing jadi maram di akhoi nupi jati natana sama sakhotpa de sakhotpa yade aduna akhoi puna mangna amatta oibagi wakhalonda akhoi gi isa isu akhoi gi ipuroiba akhoi gi jati akhoi gi leiba akhoi amatta oiba wakhalonda akhoi amatta oibagi wakhalonda chakhot thorang kumina duna tungdasu hena phajaba nupi gi samas Vice President oina wa anim tang haijaningi akhoi nupi mayam gi nupi mayam da su Women's Day numisiga nupi mayam da su ina khara haijaning haibadi ngasi nupi yakhoina isana isagi protection tawdradi kanana tawni na hana boila ngani happy International Women Day kanto mo dun iga hobala une ma phagi se uram ma sate ka nadan mai de lo Happy Women International Women Day. Aku ini bibi yang ini. Saman nana. Nimitsida equity Assam local Assam Women's Action Committee General Secretary Amma Oidina International Women's Day Sanami Mayam Mughal observation celebration round my life in a Mayam